Leingak school hairaga hantana yengbagi chanabi thadokpiu hojikti Leingak school da top mahau ama lei haina kosem na loba class 12 ki commerce ki first takiba charter accountant oiba pamjabi Wareppam Lidia na phongdorakle apopo Wareppam open drama di apokpi merawati gi anisubi machanupi Lidia ngasi class 12 ki result haidoklaba matung uripo khumantem lekai da leiba mayumda SKTV na unarubada Mark Heritage Convent School dagi class 10 pass tawraki Mahakna Leingak ki school TG Higher Secondary School da tamnana wakhanbada ninghanna madi fauke adubu TG da tamlakpa matamda principal gi section madi pautak makhada mahak ngasidi mai pak pangamlakpani TG da changlaba matungda khalamba atmosphere tayonaki private school da financial gi problem thingnaki adubu Leingak ki school da tambada gi sel gi awaba khara faraki mayamna fate hainariba wakhalasi thadokpiduna Leingak ki school da focus Touhanning-E haiki First Tavaki credit asi mama mapa amadi mahakutang pi tambiraki wasingda piningi haina phongdorake imung manung hanadagi business tobuna commerce subject asi hena pamlakibani haina so phongdorake aina first tare haina pau tarakpaje akoi family pulap life ta yenga leibane bako duga agi ming tabada yam harau bo phawe dagi ai hanadagi su khadi expect tawjai dur su smaina confirmation phangamnina harau bodi phawe agi chawa manglana ma mangphangna bo samane haina haijani commerce dum pamjaya lakpanina smaina oja ju leitaba school ju kari tamdoino di khangjarakte duga yam tumaina yam desperate oba moment amada leiri kansida ai oja amana oja sardev kisoina smaina leibane na takpirakpadagi mangonda guidance lawzer e akhoi hojiki leiriba irang je tholakpada sungai ribagi yamna kanba matang ju oigiba asina akhoi school gi oja sing je kanana kamai tawrino haibasi ju khangi de duga aina yamna tamjaning ba yam desperate oibanina oja je koithi thibane yam wana phangjai duna yam harau bu ju phawe dumaina oja phangjar khilse credit se ai first of all ai parents ta pijaninge makoina ayamba matamda ai support tawraga dum lai ai apamada su dum moin dum support tawbi duga ai school gi teacher sing amadi ai bu atopa school gi su ai guidance yamna phangi koi gi kaino department side tagi 1 month residential coaching pangthoga atopa school gi oja sing ga ju interaction tawbagi dumaina chance sama ju pibi ki yamna nungai sei duga ai gi takpirak liba hekpi le kandagi takpirak ko oja sing amadi last but not the least ai friends sing makoi da credit se pizani iji da tamakan jida yam tina different atmosphere ma laebo duga masi pumna makse ai credit se akhoi madam Dr. Benita Elangbu akhoi principal madam da pijaninge mahakne yam strict oina khoi bu guidance tawraki duga ayamba matam da su atopa extracurricular activities ka interact tawhanba sina su ai personality da su yam development oiki yam thina shift tawe hai tare kaino private school lagi smine government school da lakpase tasengna ngasi gi result si SKTV की लाइव थारगा अखोई इचानुपी लैपटॉप तौरगा येंगजबनी असि रिजल्ट सि लाउथों मतमदा अदुकी मति नुंगाइजब हाइतारे खंगौदना ति नुंगाइबा हाइतारे मसि तसेंग हारगदि यामना वाता पादबा आदि पैसा नुंसा याम पाइ मी दै थदोंना खलमदबसु या अखोइगी लैबा स्टैंडर्ड सिदा इचानुपीना सिगुंबगी थाक्सि यौरकपसिदा अदुके मतिक नुंगाइजब हाइतारे अखोइ हानगी कनो ऑल कंसेप्ट हाइगदरा अखोइ मणिपुर ददि नौना खंगनरकपु ओइ हाइना हाइजनिंगी कमर्स अखोइ अतोप स्टेट ददि साइगी 99 पीसी गुम चटपा 90 प्लस दा यामसिना कमर्स फंगननब होनबदा अवाब ओइ अदु खोसिना कंट्रा चला कांदा साइगी साइंस दगी आर्ट्स एंड आर्ट्स फो कया थानदबा हजि होंगैब ट्रेन जिसु येंगदा यादब मयामना खनबिरिसिना साइ अंगांगसि गेम सानादना कोतना मोबाइल पाइरगदि मांगनेना साइगी मा मेच्योर क्लास 10 दगी 10+2 यो तिबो पेरेंट्सना पाहनदबदि लै अदु आइगी मोतदि इचानुपिसे कनो तौबने क्लास 9 दगी आई कनो तौरे मोबाइल अदुम पीबम पाहले अखोइ सिदा कईगुम इरांग थोकना बन बोके तौना क्लास याहौबा ngamdaba khoto mayam habiti free coaching mayam tongan ba technique mayam thadorei adu mayam du su moina yengbagi khudong chaba leiba dei google da kaigumba kan what meaning am tong su khangdaba khoto mayam do mobile da yengjaraga search tawraga asai oja amada matam mang chalaga hangga do patak da sok tawba yabagi pona khoi admai tawna masi yeng kanda katu karandi tawnu game nung amma sana da bida nang education siga nang like siga mari leina ba khaidi adum sizinarona ayab piraganda laptop tagi mobile tagi akhoi laijedragasu adudi ngamna bacha da badum phonarga laki ijazina first tarakpada ai yam nungai magi khaliba magi line da sasage khaliba punamak se ma chalhage habai wakhal ju khalle lai su tamba khopa dum ka hena mangonda takningai khoningai su dum kanu tawde mathanda dum hona je akoina lai su pa matamda akoina nang lai pau kholu haibaje akoina khoi thabak sura laigani mogi chana thakna khara semdiramani adu dum
ꯂꯩꯌꯦ